Ngasi New Chekonda Kangauda Kuki Yum Ahum Maina Chakre. Todogasi Ngasi Nungtil Amarom Tabamatam that Tokibani, Manipur State Fire Service Kitim Laktuna Makatana Makan Bagitavak Jataki. Mafam Adugi Kunjasing na Fongdorakpada, Maina Chakliba Yum Ahumasi, Central Forcing na Jackson and Ngak Saliba, Buffer Zone Manung the Labor Yumni. Buffer Zone Manung Asida Kuki Singsu, Labagi Mamidi Adumaktai. Makata na may chaklaba yumsing adudagi pulis na puthorapa gas cylinder amadi activa ama miyam na puba yaroi hay na pulis amadi miyam gi marakta charang na bathokpadagi pulis sing na move control tawnaba tear gas cell kaya kapkre asoga pandi yaukide may asi karidagi changlakpano haibadudi chapchaba khangdri adubu manungda leiba miyoi sing na thaba oiramgani haina miyoi amana fongdorakhi mayam toga khoigi nisekon gi khoigi mandop Lerak Haiga Kogi Baza Haitare, Asima is that Sakwa. I do Kogana, my Sakwa, Tawashina, Koyate, Punichinakun, Moiga Koya Tanabra, Tanabi Munda, Isetopra, she Hajaraga Makazi, the Cherokee, Punja Punkai Ama Pungama, Ani Dagi, Mayada, no I did. I do Musana Tabra, I do a Koy Masata, Koy a Koy Lechina, Koyi Yamba, Koyi, Sikanta. Like Shibato Juniba, Yamba, Ajetare, I do Mushokata in a Kuju, Pakata Kuju, Yami Shival, Laksabani. Pungama. Maisa Pogitodosi, the Kang of the now. Paramilitary force Mayamaman around Koshilakanda, Mapama Sida Kanamta Sangbayat and Kurak Hangana security in a tight, Yam tight in a labor, Mapama money. Hariba Mapama Sida, the Kang of the Over Makolamataki, Aduki Matunda, Adukja over Mayawa Sisalakani, Mayona Sale, a Quay Maitashina, Hariba Mapama Sida, Nasipa Wuda, Kanagumam, the Sangandana, security force in a Kurak Hangana, Bunker, Yon Manunda lady, Mapama Mata. Sumana Kangokana, my Horapani, Aduana, Mayasi, Kanabagita Makta, Piapica Changa Nabagilabi, how the Tasalaga Tamba, Asiguma Lura Mapama Sida, Miamna Unariba Mapama say, Sisida, Piapica Changa Nabahonabada, Makoina Ayaba Pita Base, Masi Atamana, Makoina, Maitai Yumsing, Managna for the Labor Sinche, Tunaba Mai Sang Nabagita Makta, Masi Lalamagalona, Yam Pazana Tarakma Maini Habase, Miamna Kangi, Masi Matunga Tagano, Handana Hamanate, Mamanga Sumakoina, Mai Tazara Magi problem, Amala Grabani, Asuma Tabagase, Hanjalan security and Naiva Mapamata, Topase, Equia Janinde, Mapama Sita Santi on the labor Mapamte, security among Axelakan, the Mai Tagala Tagala Mapama Santi later, Batagamo, Elise, Hoji akhoi mafam asida akhoi masida lai riba akhoi police na khazal liba sigum na buffer zone gi wala se akhoi fakai duna akhoi fire brigade sangalo haiduna barja malam na masong gi akhoi maitai barja myam na haibada akhoi policing na yarakta marukta akhoi lai riba nam na masigi akhoi imaibe myam na sabu gi sakta modane uri se odaisa masida akhoi na hairiba se sigi gate se lokho ba matung da new Nambulane gi 3rd district ki gate ase lokho ba matung da changla matung da akhoi mai ase punna kanse habni adubo SP ne yarakte haibagi myam sina sabu gi sakta modane uri se adu makhata abdi akhoi hoji mai se maitai da waira kadra haiduna akhoi gi pakhat badi miyam gi thamoi da dum fauri adubu makhata na akhoi yum ke asi mai chalakani habdi khangdre adubu hoji bogi na yum ani faudi mai chale adubu makhata na akhoi yum ke aro mai chalakani habdi tambangamdri Manipur State Fire Service so lepa laitana adubu lagli adubu hiramasi gi matang da akhoi fire brigade sigjo dum lai adubu fire brigade se akhoi police na sanghangda sanghalo dra haibagi akhoi khangbangam police na di akhoi changbangam loi hairi adubu fire brigade se miyam na di somda changbi raktuna fire brigade se changla matong da si gate se phakai ra matong da akhoi gi manung da changlaga mai kanje haibagi film dune uri je adubu sona kanda lai ba akhoi policing asina akhoi changu yade amadi sanghandi haibagi miyam duna sauri hiramasi gi matang da video journalist risin nongmai theglo na podunjar risikes naurem elite news Imphal